ꯂꯣꯏꯁꯤꯜꯂꯒꯦ Hello everyone, good morning. ꯑꯍꯥꯟꯕꯗ ꯃꯌꯥꯝ ꯄꯨꯂꯞ ꯀꯣꯡꯅ ꯈꯨꯝꯖꯔꯤ. ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯌꯨꯝꯗꯅꯦꯕ ꯑꯩ ꯌꯨꯝ ꯌꯧꯔꯦꯕꯅꯦ ꯉꯔꯥꯡ ꯃꯃꯥꯅ ꯊꯤꯜꯂꯛꯑꯝꯃꯦ. ꯑꯗꯣ ꯁꯣꯏ ꯁꯨꯝ ꯃꯌꯥꯝꯒꯁꯨ ꯁꯨꯝ ꯇꯥꯟꯅꯁꯤ ꯃꯌꯥꯝꯅ ꯀꯔꯤ ꯀꯔꯤ ꯐꯩ ꯍꯥꯏꯕꯗꯣ. ꯀꯤꯗꯅꯤ ꯁ꯭ꯇꯣꯟ ꯂꯩꯔꯒ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯦꯒꯅꯦꯟꯠ ꯑꯣꯏꯔꯤꯕꯅꯤꯅ ꯀꯤꯗꯅꯤ ꯁ꯭ꯇꯣꯟ ꯂꯩꯕꯁꯦ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯀꯣꯛꯀꯦ ꯈꯣꯠꯀꯦ ꯑꯗꯨꯝ ꯃꯌꯥꯝꯅ ꯑꯈꯪꯕ ꯁꯖꯦꯁꯟꯗꯣ ꯑꯗꯨꯝ ꯄꯤꯕꯤꯔꯝꯃꯣ ꯑꯩ ꯁꯨꯝ ꯐꯣꯂꯣ ꯇꯧꯖꯒꯦꯕꯀꯣ. ꯀꯔꯤ ꯊꯛꯑꯒ ꯍꯥꯏꯗꯤ ꯅꯨꯡꯁꯦ ꯀꯦꯟꯒꯦ ꯈꯣꯠꯀꯦ ꯁꯨꯝ ꯃꯌꯥꯝ ꯍꯥꯏꯕꯤꯔꯝꯃꯣ. ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯃꯨꯂꯥ ꯃꯅꯥꯁꯦ ꯏꯁꯤꯡꯗ ꯐꯨꯠꯂꯒ ꯊꯛꯄꯁꯦ ꯌꯥꯝ ꯐꯩ ꯍꯥꯏꯌꯦꯕꯀꯣ. ꯑꯗꯣ ꯃꯃꯥꯅ ꯍꯧꯖꯤꯛ ꯃꯨꯂꯥ ꯃꯅꯥ ꯂꯣꯟꯕꯤꯔꯤꯑꯕ. ꯑꯗꯣ ꯑꯃꯨꯛ ꯊꯛꯑꯅꯦꯕ ꯑꯌꯨꯛꯁꯦ ꯀꯔꯤꯝ ꯆꯥꯗ꯭ꯔꯤꯉꯩ ꯈꯥꯂꯤ ꯄꯦꯠꯇꯅꯦ ꯊꯛꯎ ꯍꯥꯏꯌꯦ. ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯊꯛꯇꯣꯏ ꯇꯧꯋꯦꯕꯀꯣ. ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯪꯉꯁꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯀꯩ ꯇꯧꯋꯦ ꯍꯥꯏꯕꯗꯣ ꯑꯗꯣ ꯃꯌꯥꯝꯗ ꯑꯗꯨꯝ ꯁꯦꯌꯔ ꯇꯧꯖꯔꯛꯑꯒꯦ. ꯑꯍꯤꯡꯁꯨ ꯇꯨꯝꯗꯦ ꯑꯩꯒꯤ ꯍꯁꯕꯦꯟꯁꯦ ꯍꯧꯖꯤꯛꯇꯅꯦꯕ ꯃꯥꯅ ꯇꯨꯝꯈ꯭ꯔꯤꯁꯦꯀꯣ. ꯑꯩꯒꯤ ꯆꯤꯟꯇꯥ ꯑꯣꯏꯅ ꯂꯩꯔꯦ ꯀꯔꯝꯕ ꯗꯥꯛꯇꯔꯗ ꯌꯦꯡꯍꯟꯁꯤꯒꯦ ꯈꯣꯠꯁꯤꯒꯦ ꯍꯥꯏꯅꯀꯣ. ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯏꯁꯩꯁꯦ ꯃꯨꯂꯥ ꯃꯅꯥꯅꯦꯕꯀꯣ. ꯃꯨꯂꯥ ꯃꯅꯥ ꯑꯐꯨꯠꯄꯅꯦ ꯏꯁꯤꯡꯒ ꯇꯧꯔꯒ ꯐꯨꯠꯄꯅꯦꯕ. ꯀꯤꯗꯅꯤ ꯁ꯭ꯇꯣꯟ ꯂꯩꯕꯁꯦ ꯃꯨꯂꯥ ꯃꯅꯥ ꯊꯛꯑꯒ ꯁꯨꯃꯥꯏꯅ ꯊꯛꯑꯒ ꯅꯨꯡꯁꯦ ꯇꯥꯏ ꯍꯥꯏꯌꯦꯕꯀꯣ. ꯑꯗꯨꯒꯤ ꯁꯨꯝ ꯍꯥꯏꯗꯤ ꯁꯨꯝ ꯂꯩꯊꯣꯛꯇꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯃ ꯊꯛꯑꯒ ꯌꯦꯡꯕꯅ ꯐꯩꯗꯅꯀꯣ. ꯑꯗꯨꯒꯤꯅꯦ ꯁꯤ ꯊꯛꯑꯒ ꯐꯕꯁꯨ ꯑꯣꯏꯖꯔꯒꯦ. ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯃꯣꯔꯅꯤꯡꯗ ꯀꯔꯤ ꯇꯦꯕ꯭ꯂꯦꯠ ꯆꯥꯏ ꯍꯥꯏꯕꯗꯣ ꯑꯗꯣ ꯃꯌꯥꯝꯗ ꯑꯗꯨꯝ ꯃꯌꯥꯝ ꯆꯦꯡꯍꯜꯂꯛꯀꯦ. ꯍꯤꯗꯥꯛ ꯃꯌꯥꯝ ꯌꯦꯡꯉꯣ. ꯊꯥꯏꯔꯣꯏꯗꯀꯤ ꯇꯦꯕ꯭ꯂꯦꯠꯅꯦꯕꯀꯣ. ꯁꯤꯁꯤꯅ ꯑꯌꯨꯛ ꯉꯟꯇꯥꯗ ꯆꯥꯏꯕ ꯈꯥꯂꯤ ꯄꯦꯠꯇꯅꯦ. ꯑꯗꯨꯒ ꯁꯤꯗ ꯒꯦꯁꯇ꯭ꯔꯤꯛꯀꯤ ꯍꯤꯗꯥꯛꯅꯦꯕ ꯁꯤꯅꯅꯦ. ꯑꯁꯤꯁꯨ ꯑꯌꯨꯛ ꯉꯟꯇꯥꯗ ꯑꯗꯨꯝ ꯆꯥꯔꯦ ꯈꯥꯂꯤ ꯄꯦꯠꯇ. ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯀꯣ ꯀꯤꯗꯅꯤ ꯁ꯭ꯇꯣꯟꯒꯤ ꯑꯣꯏꯅꯗꯤ ꯃꯣꯏꯅ ꯁꯤꯒꯤ ꯅꯤꯔ ꯇꯦꯕ꯭ꯂꯦꯠꯁꯦ ꯁꯤꯁꯦ ꯄꯤꯔꯛꯑꯦꯕꯀꯣ. ꯑꯗꯣ ꯅꯣꯡꯃꯗ 3ꯂꯛ ꯆꯥꯎ ꯍꯥꯏꯌꯦꯕ. ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯔꯒ ꯑꯃ ꯑꯗꯨꯒ ꯂꯟꯁꯇ ꯑꯃ ꯑꯗꯨꯒ ꯗꯤꯅꯔꯗ ꯑꯃ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯥꯔꯦ. 3ꯂꯛ ꯆꯥꯎ ꯍꯥꯏꯌꯦꯕ. ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯄꯤꯔꯛꯏꯁꯦ ꯃꯣꯏꯅ ꯑꯁꯤꯁꯤꯅ ꯄꯦꯟ ꯀꯤꯂꯔꯅꯦꯕꯀꯣ. ꯄꯦꯟ ꯀꯤꯂꯔꯁꯤꯗꯤ ꯂꯣꯏꯔꯛꯇꯣꯔꯦꯕ. ꯑꯗꯣ ꯑꯩꯒꯤ ꯍꯁꯕꯦꯟꯅ ꯁꯤꯁꯦ ꯑꯅꯤꯈꯛꯁꯦ ꯍꯦꯟꯅ ꯂꯩꯔꯛꯄꯅꯦꯕꯀꯣ. ꯀꯣꯟꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯌꯥꯝ ꯍꯦꯟꯖꯜꯂ ꯆꯤꯛꯂꯛꯑꯁꯨ ꯍꯥꯏꯅꯅꯦ ꯑꯅꯤꯈꯛ ꯑꯦꯛꯁꯇ꯭ꯔꯥ ꯍꯦꯜꯂꯒ ꯄꯤꯔꯛꯄꯅꯦꯕ. ꯑꯗꯣ ꯁꯤꯁꯦ ꯅꯣꯡꯃꯗ 2ꯂꯛ ꯆꯥꯎ ꯍꯥꯏꯌꯦꯕ ꯁꯤꯁꯤꯗꯤꯅꯦ. ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯦ. ꯑꯗꯣ ꯍꯧꯖꯤꯛ ꯅꯤꯔ ꯇꯦꯕ꯭ꯂꯦꯠꯁꯦ ꯁꯤ ꯑꯃ ꯆꯥꯔꯅꯤ ꯑꯩ ꯍꯧꯖꯤꯛ. ꯃꯆꯨꯁꯦ ꯌꯦꯡꯉꯣ. ꯃꯆꯨꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯤꯗꯣ. ꯑꯗꯣ ꯍꯥꯏꯗꯤ ꯊꯥꯏꯔꯣꯏꯗ ꯂꯩꯕꯁꯦ ꯃꯤꯍꯨꯟꯁꯨ ꯌꯥꯝꯅ ꯗꯪ ꯆꯣꯡꯕꯅꯤꯅꯦ. ꯊꯥꯏꯔꯣꯏꯗ ꯂꯩꯕ ꯃꯤꯉꯩꯗꯤ ꯈꯪꯉꯝꯒꯅꯦꯕ. ꯃꯤꯍꯨꯟꯁꯦ ꯗꯪ ꯆꯣꯡꯉꯦ. ꯇꯨꯝꯕꯒ ꯌꯥꯗꯦꯀꯣ. ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯅꯨꯡꯃꯨꯛ ꯌꯥꯎꯁꯜꯂꯕꯅꯤꯅ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ. ꯍꯥꯏꯗꯤ ꯍꯥꯟꯅꯗꯤ ꯊꯥꯏꯔꯣꯏꯗ ꯂꯩꯕꯅꯤꯅ ꯃꯤꯍꯨꯟꯁꯦ ꯗꯪ ꯆꯣꯡꯉꯒ ꯇꯨꯝꯕ ꯌꯥꯗꯕ ꯑꯗꯨꯗꯤ ꯇꯧꯋꯦꯕꯀꯣ. ꯑꯗꯣ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯍꯥꯏꯗꯤ ꯀꯤꯗꯅꯤ ꯁ꯭ꯇꯣꯟ ꯂꯩꯁꯜꯂꯕꯅꯤꯅ ꯃꯈ꯭ꯋꯥꯡꯁꯦ ꯖꯦꯠꯔꯣꯝꯒꯤ ꯁꯤꯒꯤ ꯈ꯭ꯋꯥꯡꯁꯦ ꯁꯤꯁꯦ ꯌꯥꯝ ꯅꯥꯏꯕꯀꯣ. ꯌꯥꯝꯅ ꯑꯍꯤꯡꯗ ꯉꯁꯤꯁꯨ ꯍꯥꯏꯗꯤ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗꯦꯕ. ꯑꯩꯁꯦ ꯉꯁꯤ ꯄꯨꯡ 12ꯐꯥꯎꯁꯦ ꯑꯩꯁꯦ ꯑꯍꯤꯡ ꯇꯨꯝꯗ꯭ꯔꯦ. 12ꯐꯥꯎꯁꯦ ꯑꯩꯁꯦ ꯑꯗꯨꯝ ꯇꯨꯝꯗꯦ. ꯑꯗꯨꯏ ꯑꯍꯤꯡꯗ ꯀꯟꯅ ꯆꯤꯛꯄꯁꯦ ꯍꯦꯟꯖꯜꯂꯛꯄꯁꯤꯒ ꯃꯨꯞ ꯇꯩꯔ ꯈꯣꯠꯂꯒ ꯂꯩꯔꯦꯕ. ꯑꯗꯨ ꯂꯩꯔꯦ. ꯑꯗꯩ ꯄꯨꯡ 3 ꯇꯥꯔꯛꯄꯗꯒꯤ ꯑꯩꯁꯦ ꯈ꯭ꯋꯥꯡ ꯅꯥꯕꯁꯦ ꯃꯨꯞ ꯇꯩꯅ ꯍꯣꯠꯅꯔꯒ ꯄꯨꯡ 3ꯗꯒꯤ ꯑꯩꯁꯦ ꯈꯔ ꯇꯨꯝꯕ ꯌꯥꯔꯦꯕ. ꯑꯗꯨꯑꯣꯏꯗꯤ ꯄꯨꯡ 3ꯗꯒꯤ ꯇꯨꯝꯃꯦ. ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯁꯦ ꯌꯥꯝ ꯋꯥꯅ ꯂꯦꯜꯂꯦ. ꯃꯌꯥꯝꯗꯤ ꯈꯪꯉꯝꯃꯣꯏꯀꯣ. ꯍꯥꯏꯗꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯈꯪꯕ ꯃꯤꯅꯗꯤ ꯍꯥꯏꯗꯤ ꯑꯗꯨꯝ ꯁꯤꯒꯤ ꯆꯩꯅꯥꯁꯦ ꯍꯥꯏꯗꯤ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯅꯨꯡꯁꯦ ꯂꯩꯈꯤꯕ ꯃꯤ ꯑꯃ ꯂꯩꯕ ꯃꯤ ꯑꯗꯨꯝ ꯈꯪꯉꯝꯒꯅꯤꯕꯀꯣ. ꯑꯈꯪꯕ ꯃꯤꯁꯨ ꯃꯌꯥꯝ ꯌꯥꯎꯋꯤꯅꯀꯣ. ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯁꯖꯦꯁꯟ ꯄꯤꯕꯤꯔꯛꯑꯣ ꯀꯃꯥꯏ ꯇꯧꯕ ꯌꯥꯕ ꯀꯩ ꯇꯧꯕ ꯌꯥꯕ ꯍꯥꯏꯕꯗꯣ. ꯑꯩ ꯑꯗꯨꯝ ꯃꯌꯥꯝ ꯇꯥꯟꯅꯁꯦꯕ.
ꯀꯩꯀꯩ ꯇꯧꯁꯤꯒꯦ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯦꯒꯅꯦꯟꯁ ꯑꯣꯏꯕꯅꯤꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯌꯥꯝ ꯆꯥꯁꯟꯕꯗꯁꯨ ꯐꯠꯇꯦꯗꯅꯀꯣ ꯑꯗꯣ ꯑꯗꯨꯝ ꯍꯥꯏꯗꯤ ꯀꯔꯤ ꯀꯔꯤ ꯊꯛꯑꯒ ꯆꯥꯕ ꯌꯥꯕ ꯈꯣꯠꯄ ꯑꯗꯨꯝ ꯃꯌꯥꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯅꯤ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯕꯅꯤꯅ ꯄ꯭ꯔꯦꯒꯅꯦꯟ ꯍꯤꯗꯥꯛꯁꯨ ꯃꯌꯥꯝ ꯆꯥꯝꯃꯦ ꯑꯗꯨꯒ ꯀꯤꯗꯅꯤ ꯁ꯭ꯇꯣꯟꯁꯨ ꯂꯩꯕꯅꯤꯅ ꯀꯤꯗꯅꯤ ꯁ꯭ꯇꯣꯟꯒꯤ ꯍꯤꯗꯥꯛꯁꯨ ꯑꯃꯨꯛ ꯄꯤꯁꯜꯂꯛꯑꯦꯀꯣ ꯍꯤꯗꯥꯛ ꯃꯊꯪ ꯃꯊꯪꯅꯤ ꯄꯤꯁꯜꯂꯛꯏ ꯃꯌꯥꯝꯁꯦ ꯍꯤꯗꯥꯛꯀꯤ ꯍꯤꯗꯥꯛ ꯉꯥꯛꯇꯅꯤ ꯈꯪꯗ꯭ꯔꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯈꯣꯡꯗ꯭ꯔꯨꯝ ꯊꯣꯡꯒꯦ ꯇꯧꯕꯅꯦꯕꯀꯣ ꯈꯣꯡꯗ꯭ꯔꯨꯝꯒ ꯍꯋꯥꯏꯖꯥꯔꯒ ꯇꯧꯔꯒ ꯊꯣꯡꯗꯣꯏꯅꯦ ꯌꯥꯝ ꯆꯝꯅ ꯊꯣꯡꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯅꯥꯀꯟꯗ ꯈꯥꯡꯁꯨ ꯊꯥꯡꯒꯠꯂꯦ ꯑꯗꯨꯒ ꯃꯃꯥꯅ ꯁꯣꯝꯗ ꯌꯦꯅꯝꯅꯦ ꯑꯗꯨꯒ ꯇꯦꯖꯄꯇꯥ ꯇꯧꯔꯒ ꯁꯣꯏꯕꯤꯔꯝꯃꯦꯕꯀꯣ ꯁꯨꯃꯥꯏꯅ ꯑꯗꯣ ꯊꯥꯎꯁꯨ ꯌꯥꯝ ꯍꯥꯞꯇꯦꯕꯀꯣ ꯈꯇꯪꯗꯅꯤ ꯍꯥꯞꯄꯤꯁꯦ ꯊꯥꯎ ꯌꯥꯝ ꯆꯥꯕ ꯌꯥꯗꯦꯕꯀꯣ ꯍꯧꯖꯤꯛꯇꯤꯀꯣ ꯑꯗꯣ ꯁꯤꯒꯩꯁꯤꯒ ꯌꯦꯅꯝꯅꯦ ꯇꯦꯖꯄꯇꯥꯅꯦ ꯌꯩꯁꯜꯂꯦ ꯑꯗꯨꯒ ꯀꯩꯅꯣꯁꯨ ꯍꯥꯞꯆꯜꯂꯦ ꯈꯣꯡꯗ꯭ꯔꯨꯝꯁꯨ ꯍꯥꯞꯆꯜꯂꯦꯕꯀꯣ ꯑꯗꯣ ꯈꯣꯡꯗ꯭ꯔꯨꯝꯒ ꯍꯋꯥꯏꯖꯥꯔꯒ ꯊꯣꯡꯗꯣꯏꯅꯦ ꯉꯁꯤꯗꯤ ꯌꯥꯝ ꯍꯥꯎꯗꯣꯏꯅꯦ ꯃꯌꯥꯝ ꯌꯥꯝ ꯆꯝꯅ ꯊꯣꯡꯗꯣꯏꯅꯦ ꯌꯥꯏꯉꯪ ꯀꯔꯤ ꯀꯔꯥ ꯀꯔꯤꯝ ꯍꯥꯞꯄꯣꯏꯕꯀꯣ ꯌꯥꯝ ꯆꯝꯅ ꯊꯣꯡꯗꯣꯏꯅꯦ ꯌꯥꯏꯉꯪꯗꯨ ꯈꯇꯪ ꯍꯥꯞꯀꯅꯤ ꯑꯗꯨꯒ ꯖꯤꯔꯥꯁꯨ ꯈꯇꯪ ꯍꯥꯞꯀꯅꯤ ꯃꯣꯔꯣꯛꯇꯤ ꯌꯥꯝ ꯍꯥꯞꯄꯔꯣꯏꯕꯀꯣ ꯃꯣꯔꯣꯛ ꯑꯇꯦꯛꯄ 3ꯈꯛ ꯍꯥꯞꯆꯜꯂꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯊꯣꯡꯗꯣꯏꯅꯤ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯩꯁꯤꯒ ꯃꯣꯔꯣꯛ ꯑꯇꯦꯛꯄ 3ꯈꯛ ꯂꯧꯖꯔꯦꯕꯀꯣ ꯑꯗꯣ ꯁꯤꯗ ꯍꯥꯞꯆꯜꯂꯦ ꯃꯌꯥꯝ ꯑꯅꯥꯕꯒꯤ ꯆꯥꯛ ꯍꯤꯟꯖꯥꯡ ꯀꯃꯥꯏꯅ ꯊꯣꯡꯉꯤ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯉꯁꯤꯗꯤ ꯌꯦꯡꯃꯤꯟꯅꯔꯁꯦ ꯅꯍꯥꯟꯒꯩꯗꯤ ꯍꯥꯎꯅ ꯌꯥꯏꯉꯪꯒ ꯐꯖꯅ ꯍꯥꯞꯇꯅ ꯃꯔꯣꯏ ꯃꯔꯥꯡ ꯐꯖꯅ ꯍꯥꯞꯇꯅ ꯊꯣꯡꯉꯤꯗꯅꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯅꯥꯔꯕꯅꯤꯅ ꯑꯅꯥꯕꯩ ꯆꯥꯛ ꯍꯤꯟꯖꯥꯡꯁꯦ ꯑꯃꯨꯛ ꯌꯦꯡꯕꯤꯔꯁꯤ ꯑꯗꯣ ꯁꯤꯒꯩꯁꯤꯒ ꯑꯩꯅ ꯐꯗꯤꯒꯣꯝ ꯈꯔ ꯁꯣꯏꯔꯦꯕꯀꯣ ꯑꯗꯣ ꯌꯦꯡꯉꯣ ꯃꯆꯨꯁꯨ ꯌꯥꯎꯗ꯭ꯔꯦꯕꯀꯣ ꯃꯆꯨꯁꯨ ꯌꯥꯝ ꯍꯥꯞꯇ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯥꯕꯅꯤꯅ ꯆꯥꯕꯗꯣ ꯌꯥꯗꯕꯀꯣ ꯑꯗꯨꯒꯤ ꯃꯔꯣꯏꯁꯨ ꯈꯤꯇꯪ ꯍꯥꯞꯄꯦ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯊꯨꯝꯁꯨ ꯍꯥꯞꯆꯤꯟꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯐꯗꯤꯒꯣꯝ ꯍꯥꯞꯆꯤꯜꯂꯦ ꯁꯨꯃꯥꯏꯅ ꯃꯍꯤ ꯈꯔ ꯂꯥꯡꯇꯛ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯆꯥꯒꯦꯕꯀꯣ ꯁꯤꯒꯤꯁꯦ ꯑꯩ ꯆꯥꯛ ꯂꯧꯔꯦ ꯑꯩ ꯃꯆꯤꯗ ꯑꯗꯨꯝ ꯍꯤꯟꯖꯥꯡꯁꯦ ꯂꯧꯔꯦꯕꯀꯣ ꯆꯥꯛꯁꯦ ꯌꯥꯝ ꯂꯧꯗ꯭ꯔꯃꯤꯅꯅꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯅꯥꯀꯟꯗ ꯕꯨꯖꯤꯌꯥ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯈꯇꯪ ꯂꯧꯔꯦ ꯕꯨꯖꯤꯌꯥꯁꯨ ꯌꯥꯝ ꯆꯥꯗ꯭ꯔꯦꯕ 15 minutes later. ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯆꯥꯛ ꯇꯣꯛꯑꯦꯕꯀꯣ ꯆꯥꯛ ꯇꯣꯛꯄꯒꯤ ꯑꯩ ꯂꯝꯕꯤꯗ ꯑꯗꯨꯝ ꯍꯪꯒꯥꯅ ꯆꯠꯄꯅꯦ ꯑꯗꯨꯝ ꯂꯩꯁꯟꯕꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯦꯅꯅꯦ ꯑꯗꯨꯝ ꯐꯝꯃ ꯂꯩꯕꯗꯣ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯦꯅ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯍꯪꯒꯥꯅ ꯆꯠꯄꯅꯦꯕ ꯉꯁꯤꯗꯤ ꯅꯣꯡꯊꯤꯁꯨ ꯃꯪꯕꯅꯤꯅ ꯑꯩꯈꯣꯏ ꯒꯥꯔꯤ ꯑꯅꯤꯃꯛꯁꯦ ꯂꯦꯞꯅ ꯂꯩꯔꯦꯕꯀꯣ ꯒꯥꯔꯤꯁꯨ ꯆꯦꯟꯗ꯭ꯔꯦ ꯉꯁꯤꯗꯤ ꯃꯌꯥꯝ ꯑꯩꯁꯦ ꯉꯥꯏꯍꯥꯛ ꯍꯤꯞꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦꯅ ꯍꯤꯞꯄꯅꯦꯕꯀꯣ ꯑꯗꯣ ꯉꯔꯥꯡꯁꯨ ꯇꯨꯝꯗꯕꯒꯤ ꯀꯣꯛꯁꯦ ꯉꯥꯎꯋꯦ ꯑꯗꯣ ꯉꯁꯤꯁꯨ ꯇꯨꯝꯕꯁꯦ ꯌꯥꯗꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯍꯤꯗꯥꯛ ꯆꯥꯁꯜꯂꯦ ꯍꯤꯗꯥꯛ ꯆꯥꯁꯜꯂꯒ ꯍꯧꯖꯤꯛ ꯂꯥꯏꯙꯨꯛ ꯀꯔꯤ ꯀꯔꯥ ꯊꯥꯕꯒꯤꯅꯦ ꯂꯥꯏꯙꯨꯛ ꯀꯔꯤ ꯀꯔꯥ ꯊꯥꯒꯦꯅ ꯇꯧꯋꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯥꯙꯧꯁꯨ ꯂꯥꯛꯏꯕꯅꯦ ꯑꯩ ꯍꯪꯕꯒꯤꯅꯦ ꯑꯗꯣ ꯉꯔꯥꯡꯁꯨ ꯃꯤ ꯃꯌꯥꯝ ꯂꯥꯛꯏꯌꯦ ꯑꯩ ꯍꯪꯕꯀꯣ ꯑꯗꯣ ꯉꯁꯤꯁꯨ ꯑꯩꯈꯣꯏ ꯃꯥꯙꯧ ꯂꯥꯛꯏꯌꯦꯕ ꯑꯩ ꯍꯪꯕꯒꯤꯅꯦ ꯑꯗꯣ ꯉꯥꯏꯍꯥꯛ ꯑꯥꯗ ꯃꯥꯙꯧꯒ ꯂꯩꯔꯨꯔꯅꯤ ꯑꯗꯨꯒ ꯂꯥꯏꯙꯨꯛ ꯀꯔꯤ ꯀꯔꯥ ꯊꯥꯗꯣꯛ ꯈꯣꯠꯇꯣꯛꯑꯒ ꯑꯃꯨꯛ ꯃꯌꯥꯝ ꯐꯪꯅꯔꯁꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯁꯟꯗꯥꯒꯤꯀꯣ ꯏꯁꯩꯁꯦ ꯀꯩꯑꯕ ꯃꯨꯂꯥ ꯃꯅꯥ ꯃꯍꯤꯗꯣ ꯑꯗꯨꯏꯗꯣ ꯑꯩ ꯊꯛꯄꯁꯦ ꯌꯥꯝ ꯍꯩꯅꯗꯦꯕꯀꯣ ꯑꯩ ꯍꯁꯕꯦꯟꯁꯤꯅ ꯑꯩꯉꯣꯟꯗ ꯉꯥꯡꯉꯥꯡꯗꯅ ꯉꯁꯥꯏꯗꯩ ꯄꯤꯊꯛꯇꯅꯀꯣ ꯑꯌꯨꯛꯇ ꯑꯃꯨꯛ ꯊꯛꯑꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯟꯗꯥꯗ ꯑꯃꯨꯛ ꯊꯛꯑꯦ ꯆꯦꯟꯈꯔꯦ ꯀꯥꯏꯅ ꯅꯃꯣꯏꯗꯨꯗꯤ ꯄꯦꯜꯂꯕꯖꯥꯠꯅꯤ ꯒ꯭ꯂꯥꯁꯇ ꯂꯣꯏ ꯆꯪꯉꯝꯃꯅꯤ ꯂꯧꯔꯛꯑꯅꯤ ꯂꯨꯝꯕꯨ ꯂꯨꯝꯕꯨ ꯁꯥꯕꯅꯦꯕ ꯊꯛꯏꯁꯦ ꯁꯥꯏ ꯌꯥꯝ ꯑꯩ ꯍꯁꯕꯦꯟꯁꯦ ꯃꯥꯁꯦ ꯍꯥꯏꯗꯤ ꯀꯦꯃꯦꯔꯥ ꯐꯦꯁ ꯇꯧꯕ ꯉꯝꯗꯦꯕ ꯃꯥꯁꯦ ꯌꯥꯝ ꯏꯀꯥꯏꯒꯜꯂꯦꯕꯀꯣ
ꯑꯩꯒ ꯃꯥꯒꯇꯪ ꯂꯩꯔꯁꯨꯅꯦ ꯀꯦꯃꯦꯔꯥꯁꯦ ꯐꯦꯁ ꯇꯧꯕ ꯉꯝꯗꯦꯕ ꯃꯤ ꯃꯌꯥꯝ ꯌꯥꯝꯃꯗꯤ ꯃꯥ ꯆꯦꯟꯈ꯭ꯔꯅꯤ ꯑꯗꯣ ꯑꯗꯨꯒꯤ ꯃꯥ ꯆꯦꯟꯈ꯭ꯔꯦ ꯐꯝꯃꯝꯕꯗꯒꯤ ꯐꯝꯗꯅ ꯏꯕꯥꯅꯤꯁꯦ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏꯒ ꯁꯥꯟꯅ ꯂꯩꯔꯝꯃꯤꯅꯦꯕ ꯑꯗꯣ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯣꯟ ꯇꯧꯔꯛꯄꯒ ꯃꯥꯁꯦ ꯏꯀꯥꯏꯅ ꯆꯦꯟꯈ꯭ꯔꯦ ꯚꯤꯗꯤꯑꯣꯗ ꯑꯝꯇ ꯌꯥꯎꯁꯦ ꯌꯥꯗꯦꯕ ꯃꯥꯁꯦ ꯌꯥꯝ ꯏꯀꯥꯏꯒꯜꯂꯦꯕ ꯁꯨꯝꯕ ꯊꯛꯄ ꯉꯝꯗꯦ ꯍꯦꯛꯇ ꯑꯣꯅꯤꯡ ꯑꯣꯅꯤꯡ ꯇꯧꯔꯛꯑꯦꯕ ꯀꯩꯗꯧꯅꯤ ꯅꯥꯔꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ ꯊꯛ ꯇꯥꯕꯅꯤ ꯊꯛꯅꯤꯡꯉꯁꯨ ꯊꯛꯅꯤꯡꯒꯦꯔꯥ ꯊꯛꯅꯤꯡꯉꯣꯏꯒꯦꯔꯥ ꯅꯨꯡꯗꯥꯡꯒꯤꯗꯤ ꯃꯃꯥꯅ ꯑꯩꯈꯣꯏ ꯃꯥꯟꯙꯧꯗꯣ ꯉꯁꯥꯏ ꯂꯥꯛꯏꯕ ꯑꯩ ꯍꯪꯕꯒꯤꯅꯦ ꯃꯥꯟꯙꯧꯒ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯃꯥꯒꯅꯦ ꯃꯣꯏ ꯁꯣꯝꯗꯅꯦ ꯑꯩꯈꯣꯏ ꯅꯦꯇꯣꯟ ꯑꯃ ꯅꯥꯏꯌꯦꯕꯀꯣ ꯅꯥꯕꯗꯣ ꯅꯦꯇꯣꯟꯗꯁꯨ ꯍꯪꯕꯤꯔꯨꯅꯦ ꯍꯥꯏꯅ ꯇꯧꯔꯒ ꯆꯠꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯃꯃꯥꯅ ꯆꯥꯛ ꯍꯤꯟꯖꯥꯡ ꯀꯩꯀꯥ ꯂꯣꯏꯅ ꯊꯣꯡꯕꯤꯔꯝꯃꯦ ꯉꯥ ꯊꯣꯡꯕꯤꯔꯝꯃꯦꯕꯀꯣ ꯑꯗꯣ ꯃꯣꯏꯕꯨꯗꯤ ꯆꯥꯔꯒ ꯆꯠꯈ꯭ꯔꯦꯕ ꯃꯥꯟꯙꯧꯒ ꯃꯥꯒ ꯆꯥꯔꯒ ꯆꯠꯈ꯭ꯔꯦꯕꯅꯦ ꯑꯗꯣ ꯑꯩꯒ ꯑꯩꯒꯤ ꯍꯁꯕꯦꯟꯒ ꯆꯥꯅꯤꯡꯗ꯭ꯔꯦꯅꯀꯣ ꯑꯩꯁꯦ ꯃꯨꯂꯥ ꯃꯅꯥ ꯐꯨꯠꯄꯗ ꯊꯛꯄꯁꯤꯅꯀꯣ ꯆꯥꯅꯤꯡꯗ꯭ꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔ ꯆꯥꯒꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯥꯗ꯭ꯔꯦꯕ ꯑꯗꯣ ꯑꯩ ꯑꯗꯨꯝ ꯊꯛꯅ ꯑꯗꯨꯝ ꯍꯪꯒꯥꯟꯗ ꯃꯥꯡꯒꯣꯟꯁꯤꯒ ꯑꯗꯨꯝ ꯍꯪꯒꯥꯟꯗ ꯆꯠꯂꯤꯅꯦ ꯃꯨꯂꯥ ꯃꯅꯥ ꯊꯛꯅꯤꯡꯗꯦꯕꯀꯣ ꯊꯛꯅꯤꯡꯗ꯭ꯔꯁꯨ ꯀꯩ ꯍꯥꯏꯅꯤ ꯆꯤꯛꯅ ꯅꯥꯅ ꯈꯣꯠꯅ ꯇꯧꯔꯕꯅꯤꯅꯀꯣ ꯑꯩ ꯍꯁꯕꯦꯟꯁꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯌꯥꯝ ꯀꯩꯅꯣ ꯇꯧꯋꯦꯕ ꯊꯛꯎ ꯈꯣꯠꯂꯨ ꯏꯁꯤꯡ ꯊꯛꯎꯗꯨ ꯑꯗꯨꯝ ꯄꯥꯟꯅ ꯂꯩꯔꯦ ꯃꯥꯁꯦ ꯄꯥꯟꯅꯅ ꯃꯥꯁꯦ ꯍꯥꯏꯗꯤ ꯇꯨꯝꯕꯒ ꯆꯪꯗ꯭ꯔꯦꯕ ꯑꯗꯨꯝ ꯄꯥꯟꯅ ꯂꯩꯔꯦ ꯑꯩꯉꯣꯟꯗ ꯂꯣꯏꯁꯜꯂꯒꯦ ꯉꯝꯗ꯭ꯔꯦꯗ ꯑꯩꯁꯦ ꯁꯨꯝꯕ ꯀꯩꯀꯥ ꯊꯛꯄꯁꯦ ꯍꯤꯗꯥꯛ ꯒꯨꯂꯤ ꯌꯣꯠꯈꯤꯕꯗꯨꯅ ꯐꯩꯌꯦꯕꯀꯣ ꯁꯨꯝꯕ ꯀꯩꯀꯥ ꯊꯛꯄꯁꯦ ꯂꯧꯊꯤꯌꯦꯕ ꯌꯥꯝꯅꯅꯦ ꯉꯝꯗ꯭ꯔꯦ ꯑꯩ ꯍꯁꯕꯦꯟꯁꯦ ꯃꯥꯁꯦ ꯇꯦꯟꯁꯟ ꯑꯃ ꯑꯣꯏꯅꯀꯣ ꯌꯨꯇ꯭ꯌꯨꯕꯇ ꯀꯤꯗꯅꯤ ꯁ꯭ꯇꯣꯟꯁꯦ ꯀꯃꯥꯏꯅ ꯇꯧꯔ ꯇꯥꯕ ꯈꯣꯠꯄ ꯍꯥꯏꯅ ꯌꯦꯡꯗꯅ ꯑꯗꯨꯝ ꯂꯩꯔꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯁꯨ ꯀꯣꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ ꯀꯩ ꯇꯧꯔ ꯐꯕ ꯍꯥꯏꯕꯗꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯤ ꯕꯥꯏ ꯕꯥꯏ